sida chatpa matamda chapolai matamda mina ngana ba thab haita sigi sound sin sai sida ni sanari je angang gaina handi som tala ko committee sai da sanaba ga ngai do sanabang di sida sanai angang du kem khang muna disna ko in check je mune ado id kai oi ni ai bata thok phada mouse pa chatle yam bai hayeng la ke khoke happy yemina ji harga koina khangni ja soibu ma khanga di ma experience oi ja huni aduga sorry du judum nimit nini huni kamai da semdok pa yani yot hapok dona kamai hap sige kelak soibu dona kamai thugai jige tana je na haibne adur mana koi da cooperation bi da ba haidu amai da bode koi je upai leita badegi koi facebook je upai oina maunda message thai message parami de 16 de juna mai to de upai leita na koi facebook tha do ko ye ko koi dum hai mangada adu pai to koi je de 29 da Licypriyana ki thabak su oibani Licypriyana Facebook te koi mai to tha do ko ne ba sida koina lila sanaba mai kusuman pi da ba kem leiti magi wangang boy gera ani mak cycle oi logo da bane any issue boy gera in range of various of issues ado to dripo hui Manipur je chakhut pangam moy mang do chat pangam moy ado gi myam ado to biyo ai ju myam ado to dripo ai gi sate gi ju ai na se haje je ai jo to pa ga sut to bangam maro aduga myam aina khoi gi ima lebak Manipur gi damakta aina ai sincerely thabak to bado aina myam angam ba thabak to bado myam na ju yam satisfied or jabanina sauba oi banina ai je tokchara gena khali khoi gi Manipur gi damakta aina ai activism ai world gi damakta aina thabak to je adu ju aina continue to jarage adugi Manipur gi thabak amda to jararoge adugi anungai da side ma part ma thamse aduga khomiam se loi nusinase mase matang ai haini aduna ai kanam tai support lep na te because akoi support abo lep na ba yade aduga thoi ba issue je akoi masen samai thokaning de aduga akoi masen je yam nusina na lening hai tare Ahan maktada empathy now ke channel wo yengbiri ba mayam punok pu empathy now na tarab nokchari mayam ngasi gi aina hairak to wa hai sing sa karam tai ma ta support ha ka da na chade buji ji akhoi si na ma sena nungai na da ba aduga som gi ju hai ba di kai nungai ta ba le ki ba gi asiguma matang da decision ase longna ro hai ba do adui matang do aduga khangba min di khange khangmoi do min di khangmoi do ni ba ba ijan Licypriyana husi Manipur ki awa tarak pada ma saruk ya waroi ga hai na hare je issue je kada digi thoki bano aduga kamai thoki bano hai ba do adui matang da ni aduga RK production hai ba channel ki owner oi biri ba do su ai hai je ke kainomta ai personally kaimta hai di nuai ta ba lai jade so mi jo channel ni akhoi jo channel ni aduga ichan Licypriyana ju masai mateng tauri loina ma khoi platform am da khoi sai sai gi tawphum thokpa akhoi gi ifrup ki irei ba ki tawjai ga tani ko adu aina just hai do jina pot se kai dei thoino kamai thoino kari no aduga aisu habedi social platform da social service sen makna piba ngamdraga su Manipur da tario maitai khangde akhoi somda tario maitai gi ni haibada awabada isagi ifrup ki damtana lecture gi hana lepa misakni khongna ma sokcharaga su Manipur da hanak chatpa kanda sorat kaya phiroi kaya aduga phibam chadra besina kaya relief camp kaya aduga awaba tarba sing mafam da jauri ni aduga ichine na khun nga ko sing de jo kana ko mana si poche ya honingi che sing na ha jo adu ta na risk lo ga jo chali ni si phibam je gari thoroga aduna sen na mateng pang manasu mating ni aduga aisu tasengna chauthok chana haijage yamna aisu mateng tawjari ba misaga mani social service ko ana ai ji sagi value khangjai aduna akhoi masen no social media da leibanina aduna poche kai da kai nungai na do leino aduga kupna gai thiraga akhoi tanar ga adui mathak tuga akhoi ichini naw jum mama ta gi ni khallaga poche kamaina ingan ma ya ge aduga kamaina nuksina porok pa ya ge hana isai sagi platform da gi akhoi ju pau ru taraga nungai ta bade adui topic ri mathak ta semjar pani ha bata December ki date 29 2024 da ichan Licypriyana kangujam na hapkala ko post ne
ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯗꯥꯊꯣꯏ ꯖꯣꯅꯥꯊꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯥꯟ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯌꯨꯝ ꯑꯃꯗꯤ ꯄꯤꯁ ꯁꯦꯟꯇꯔ ꯑꯃ ꯁꯥꯕꯤꯅꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯂꯥꯛ 3 ꯍꯦꯟꯅ ꯍꯥꯏꯗꯤ 3 lakhs +ꯅꯤꯀꯣ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯒ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯕꯤꯈ꯭ꯔꯦ. ꯅꯨꯃꯤꯠ 20ꯅꯤ ꯍꯦꯜꯂꯦ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯈꯪꯕꯤꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯩꯉꯣꯟꯗ ꯊꯨꯅ ꯄꯥꯎ ꯐꯥꯎꯔꯛꯅꯕ ꯍꯥꯏꯕꯤꯌꯨ. ꯄꯣꯁ ꯑꯁꯤ ꯊꯥꯒꯠꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯔꯛꯄꯅꯤ ꯍꯥꯏꯅ ꯏꯆꯟ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯁꯨꯃꯥꯏꯅ ꯄꯣꯁ ꯑꯁꯤ ꯍꯥꯞꯄꯦꯕꯀꯣ. ꯁꯤ ꯄꯣꯁꯁꯦ ꯍꯥꯞꯀꯠꯂꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯐꯪꯖꯔꯦ. ꯑꯩꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯄꯣꯠꯁꯦꯀꯣ, ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅ ꯁꯦꯟ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ 3 lakhs ꯆꯥꯎꯔꯕ ꯁꯦꯟꯐꯝꯅꯤ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯁꯦꯝ ꯁꯥꯕꯒꯤꯅꯤꯁꯨ ꯍꯥꯏꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤꯁꯦ ꯈꯪꯅꯗꯕꯅꯤꯅ ꯀꯟꯀ꯭ꯂꯨꯖꯟ ꯑꯃꯗ ꯑꯩꯈꯣꯏꯗꯁꯨ ꯆꯪꯈ꯭ꯔꯦꯀꯣ. ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯀꯔꯤꯒꯤꯅꯣ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯅꯈꯤꯁꯦ. ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯁꯦꯀꯣ, ꯊꯣꯏ ꯖꯣꯅꯥꯊꯥꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ RK ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯕ ꯆꯦꯅꯦꯜꯁꯦ ꯃꯁꯤꯗꯒꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯃꯥꯁꯦ ꯐꯣꯡꯗꯣꯛꯅꯤꯡꯕ ꯈꯔ ꯐꯣꯡꯗꯣꯛꯑꯦꯕꯀꯣ. ꯑꯗꯨ ꯐꯣꯡꯗꯣꯛꯂꯛꯄꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎꯔꯦ, ꯃꯌꯥꯝꯅꯁꯨ ꯎꯔꯦꯀꯣ. ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯩꯗꯤ ꯃꯥꯒꯤ ꯕꯦꯛꯕꯣꯟ, ꯃꯥꯏ ꯕꯕꯥ, ꯑꯗꯨꯒꯩꯗꯤ ꯄꯣꯠꯁꯦ ꯈꯔ ꯋꯥꯍꯩꯁꯦ ꯃꯌꯥꯝ ꯊꯣꯛꯅꯔꯛꯄꯗꯒꯤ ꯄꯣꯠꯁꯦ ꯁꯨꯝ ꯈꯤꯇꯪ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯈꯟꯕꯗꯀꯣ. ꯍꯥꯏꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅꯀꯣ. ꯑꯩꯈꯣꯏꯅꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ RK ꯄ꯭ꯔꯣꯗꯛꯁꯟꯅꯁꯨ ꯃꯥꯏ ꯋꯥꯔꯤꯗꯣ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯆꯟ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯐꯦꯟ ꯐꯣꯂꯣꯋꯤꯡ ꯌꯥꯝꯅ ꯋꯥꯟꯇꯦꯗꯇ ꯇꯥꯔꯦꯗꯅ. ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯏꯆꯟꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯛꯑꯕꯅꯤꯅ ꯃꯔꯝꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯀꯣ. ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯄꯣꯁ ꯀꯣꯃꯦꯟ ꯂꯥꯛꯑꯦ. ꯑꯗ ꯃꯉꯣꯟꯗꯁꯨ ꯊ꯭ꯔꯦꯇꯟ ꯀꯩꯀꯥ ꯁꯣꯏꯗꯅ ꯂꯥꯛꯑꯝꯃꯅꯤꯕꯀꯣ. ꯕ꯭ꯔꯗꯔꯗꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯆꯟꯅ ꯁꯨꯃꯥꯏꯅ ꯍꯥꯞꯀꯠꯂꯛꯄꯅꯤꯅ ꯑꯈꯪꯕ ꯈꯔꯅꯤ. ꯑꯗꯨꯒꯤ ꯕ꯭ꯔꯗꯔꯅ ꯑꯃꯨꯛꯀ ꯁꯣꯝꯗ ꯍꯥꯞꯄꯛꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯃꯝꯅꯔꯦ. ꯍꯥꯏꯗꯤ ꯕ꯭ꯔꯗꯔꯅ ꯍꯥꯏꯈꯩꯗꯨꯁꯨ ꯇꯥꯔꯦ. ꯑꯗꯨꯒ ꯃꯣꯏ ꯕꯕꯥꯒ ꯁꯨꯃꯥꯏꯅ ꯇꯧꯅꯕꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯕꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯃꯦꯝ. ꯇꯥꯡ 18ꯒꯤ ꯐꯦꯁꯕꯨꯛ ꯄꯣꯁꯇꯨꯅ ꯑꯥ ꯑꯣꯖꯥ ꯊꯣꯏꯉꯥꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯈꯤ. ꯀꯔꯤ ꯑꯍꯣꯡꯕꯅꯣ ꯂꯥꯛꯏꯁꯦ? ꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯃꯐꯝꯁꯦ ꯌꯥꯝꯗ꯭ꯔꯕꯗ 4-5ꯗꯤ ꯑꯗꯨꯝ ꯁꯨꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏ ꯂꯦꯞꯄꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯂꯦꯞꯄꯦ ꯍꯥꯏꯁꯦ ꯏꯁꯥꯅ ꯂꯦꯞꯄꯤꯔꯥ, ꯊꯕꯛ ꯃꯐꯝꯗꯨꯒꯤ ꯃꯄꯨꯗꯨꯅ ꯂꯦꯞꯍꯜꯂꯤꯔꯥ? ꯏꯁꯥꯅꯁꯨ ꯂꯦꯞꯄꯦ ꯏꯀꯥꯏꯕꯗꯒꯤꯀꯣ. ꯊꯕꯛ ꯃꯐꯝ ꯃꯄꯨꯅꯁꯨ ꯂꯦꯞꯍꯜꯂꯦ. ꯑꯗꯨꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯆꯃꯝꯅꯕ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯄꯗ ꯑꯩꯗꯤ ꯗꯞ ꯅꯨꯡ ꯌꯥꯝ ꯇꯧꯔꯛꯑꯦ. ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯐꯦꯟꯅꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯀꯣ. ꯅꯪ ꯇꯧꯔꯤꯗꯨ ꯀꯩꯅꯣ, ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯔ, ꯅꯪ ꯑꯗꯨ ꯇꯧꯕ ꯗꯞ ꯅꯨꯡ ꯃꯌꯥꯝ ꯇꯧꯔꯛꯑꯦ. ꯑꯗꯒꯤ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ, ꯆꯥꯐꯝ ꯅꯥꯐꯝ ꯈꯪꯗꯕꯀꯣ. ꯍꯦꯛ ꯎꯕꯗ ꯍꯥꯠꯇꯣꯛꯄ, ꯀꯃꯦꯟꯗꯕꯨ ꯄꯥꯕꯐꯥꯎꯗ ꯑꯩꯗꯤ ꯆꯥꯛꯄꯨ ꯆꯥꯕ ꯌꯥꯗꯦꯕ ꯑꯩ ꯅꯨꯄꯤ ꯍꯧꯖꯤꯛꯐꯥꯎꯀꯣ. ꯃꯥ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ, ꯏꯁꯥꯁꯨ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ. ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯑꯌꯨꯛꯇ ꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦꯕ. ꯅꯨꯡꯗꯥꯡꯒꯨꯝꯕ ꯊꯣꯛꯑꯀꯥꯟꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯦ ꯑꯩꯅ. ꯄꯨꯂꯤꯁꯅ ꯑꯃꯨꯛꯇ ꯀꯝꯄ꯭ꯂꯦꯟꯁꯦ ꯂꯧ ꯌꯥꯗꯕꯤꯅꯦꯕ ꯇꯧꯔꯤꯁꯦ. ꯂꯣꯒꯤ ꯃꯇꯦꯡ ꯇꯧꯔꯣ ꯈꯣꯠꯂꯣ, ꯀꯩꯅꯣꯗ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯒ ꯇꯧꯔꯛꯄꯤꯅꯦꯕ. ꯑꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯇꯥꯔꯦ, ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯣꯛꯑꯦ ꯍꯥꯏꯇꯥꯔꯦ. ꯑꯩ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗꯕꯨ ꯇꯤꯟ ꯁꯤꯠꯅꯩ ꯍꯥꯏꯇꯥꯔꯦ. ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅꯦꯅ ꯈꯟꯅꯩꯌꯦꯕ. ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯗꯐꯥꯎꯗ ꯃꯤꯅ ꯈꯟꯕꯤꯌꯦꯕ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯊꯤꯕ ꯅꯨꯄꯥꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯇꯕ, ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯟꯅꯕ ꯅꯨꯄꯥꯅꯤ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛꯀꯣ. ꯇꯥꯡ ꯑꯩꯒꯨꯝꯕ ꯀꯩꯁꯨ 18ꯒꯤ ꯄꯣꯁꯁꯤꯗꯒꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯌꯦꯡꯉꯨꯗꯅ ꯑꯗꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ. ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ, ꯌꯨꯝꯐꯝꯕꯨ ꯂꯩꯇꯕ, ꯑꯩꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯀꯔꯝꯍꯥꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯍꯥꯏꯕ ꯑꯉꯥꯡꯁꯤꯗꯒꯤ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯂꯨꯄꯥ ꯂꯥꯛ 3 ꯂꯧꯔꯒ ꯑꯩꯅ ꯆꯦꯟꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ. ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯉꯤꯕ ꯀꯣꯏꯁꯟ ꯃꯤꯌꯥꯝꯗꯀꯣ. ꯑꯩꯒꯤ ꯁꯨꯖꯕꯗꯣ ꯂꯧꯖꯔ ꯂꯥꯛꯄꯅꯤ. ꯑꯗꯨꯁꯨ ꯌꯥꯝ ꯇꯥꯅ, ꯌꯥꯝ ꯍꯟꯊꯅ. ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯀꯩꯁꯨ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯒ, ꯀꯔꯅꯖꯤꯠ ꯍꯥꯏꯕ ꯃꯄꯥꯁꯤꯅꯀꯣ, ꯀꯩꯁꯨ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯣꯔꯆꯔ ꯇꯧꯔꯒ ꯄꯤꯔꯛꯑꯀꯥꯟꯗ ꯑꯩ ꯑꯗꯨꯐꯥꯎ ꯍꯔꯥꯎ ꯂꯧ ꯂꯥꯛꯈꯤꯕ. ꯁꯥꯎꯔꯁꯨ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯄꯩꯁꯥ ꯄꯤꯕ ꯉꯝꯃꯒꯗꯤꯅꯀꯣ. ꯑꯩ ꯇꯧꯔꯒ ꯏꯆꯥꯅꯨꯄꯥꯒꯤ ꯁꯅꯥ ꯀꯥꯏꯔꯒ ꯑꯩ ꯄꯤꯌꯦꯕ ꯃꯣꯏ ꯄꯩꯁꯥꯐꯥꯎ ꯑꯗꯨꯐꯥꯎꯗ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ. ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗ ꯑꯩꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯀꯩꯗꯧ ꯄꯥꯏꯗꯣꯏꯅꯣ ꯑꯩꯅ ꯃꯥꯏ ꯐꯣꯟ? ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯣꯅ ꯍꯥꯏꯅꯤꯡꯉꯦ ꯑꯩꯅ ꯀꯔꯅꯖꯤꯠꯇ. ꯑꯩ ꯁꯪꯒ ꯂꯩꯕ ꯅꯠꯇꯦꯕ, ꯃꯣꯏꯗꯤ ꯁꯪꯒ ꯂꯩꯕ ꯃꯤꯅꯦꯕ, ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯅꯠꯇꯦꯕ. ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗ꯭ꯔꯤꯕ. ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯑꯃ ꯊꯥꯒꯠꯂꯨꯕ ꯃꯇꯝꯗ, ꯁꯤꯁꯦ ꯑꯃ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗ. ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯐꯦꯁꯕꯨꯛ ꯊꯥꯒꯠꯇꯕꯅꯦꯕ.
Sigi kun mapan gi Facebook post se thagale habje kamaina khangake 시제 많은 하는 울리 딱 나오는 건데 아이 정말 그냥 가는 거네요 아이 답업 알리에쁘네 그데 아도 그 답업 품 엄마나디 거비 호지고 해가 오기 아도 거비 많은 강비 얌나 나 토능 라람도 만데나 가이 나이디 몽원데 모이다 코네 추이 답업 그 수제 ям 하라고요 거의 미기 인부 비에나 바 답업 수분이 봐 거기디 거기는 인부 없는 액 야다 보면 땀다 거기 답업 따뚜이네 시 답업이디 시다보시디 윤부음나 진나마 백 하도게 호디 바톤 또보고 뭐네 했다래 아도 마나 왜 산토리버 와시디 아이디 파타보 마이 라이프라인 로 따졌더라 relief camp da poster thet ki bang khakso khoina photo da uzagi aduna karamba relief camp da thet pano kanana thet pano 시 릴리 캠 텟버니 kanana thet pano 아줌 커미티네 텟버자니 kari haina no thet lije 우스기 포스터제 우스기 리시프리아나 타갈리 포스에 시제 시제 제록스 또 투에드나 페퍼다 두고 튀엘리네다 오페션 모양다 angang ani chu lai ko za thangam ba je chahi kya kya sure makhoi da di kari mami tai thodok sige ai mami je gram sana ning dai tai 시대 잡은 마탐다 잡벌레 마탐다 민내 강나 다 봐야다 시기 사원진 사이지다니 산아리지 안가 있나 한디 좀 달라고 거 커미디 사이 다다 산아버가 ngaido 산아방디 시대 산아 안강도 게임 큰 문에 드시는 거 인색지 문에 아도 아이디 가요 있니 아이 바다 톡퍼다 마우스 버절래 아도 타박 보고도 아이 동당 살라가 수기 칼래 자기 없이 비신 동너비 바샤부 레이티에 타박도 레밤니나 제거 바이바이 니웨제 바이바이 니웨제 로고도 바샤제 바이바이 하이베제 바샤로 롱너고도 ngат네 타박 수버제 시복도 럭톡봉 감도 레이에 까이나인디 아주 미웨밤니나 아주 착자리버니 뭐 첼리미나 거 리시피아지 바바지나 쿨라운시나 비 ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥ ꯀꯩꯝ ꯈꯪꯉꯝꯃꯣꯏꯕ ꯃꯥꯒ ꯑꯩ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯥꯗꯤ ꯃꯤ ꯌꯥꯝꯅ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗ ꯂꯣꯏ ꯆꯨꯝꯕꯣꯏ ꯈꯜꯂꯦꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯕꯨ ꯃꯄꯥꯅ ꯇꯧꯕꯁꯤ ꯃꯥ ꯀꯩꯝ ꯈꯪꯗꯦꯕ ꯃꯄꯥꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯑꯣꯏꯕꯒꯨꯝꯕ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯉꯣꯟꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯂꯣꯏꯔꯕꯅꯤ kun mapan gi thodok se sigi matungda kari ahongba thengnabi handak Licypriyana post amna thagalakpa khoi nupagi viral photo ama thagalakpa se sina maram oiraga Licypriyari kangu jamdi mayangi celebrity nina aman haiba potsina loina chumme haibagi potta laikhibanina manungi wadi khangdabida aduduna akhoi thokpa khopa su ngamde habadi mina kaya matungda kai kai ngangna khopa momung sonba ai lan khibada suguma mayam am thengna jai duga committee gi khoi gi office mamangda je magi papers jelox toraga theppa ju thengna jai go asijo aina committee na su nong mata la ina ka su haidi aina su maram hangude sigi pot kini haba sindi khangeba sumaran di khangma nateba aina singang siju hajik aina sengtok jari ba siju koidi misang changa leijadabanina hayeng tungdam kari tholakadino haba su ngamde aigi thamoida leijaba asengba isagi paudam dune tamjari se si mengkhat pangam gani khanbibra lab se mangi ba lab se sidi mangi ba lab sidi chat kharbanina mengkhat paje warani haidi soigi ba pot da kana ju hanjin thajade do soigi among soigi di wan soigi di masi mi jina taw achumbam taw kuma tamda mana taw thabak pu haina loi sengthana khrane ba Priyanka karigumba ngasigi video je Licypriya kangujam hariba account je macha nupi na bu pairaju aduga khoigi hantaki FIR amagi matungin nadi magi je Licypriya gi maming di sisinaraga paibadi mapabung karnajit na paibani haye karnajit na bu pairaju karnajit ki loina bi na bu pairaju ma khogi macha nupi Licypriya na bu pai taraga ju account dagi thagala inina karigumba makhoina video je yengba taraga di makhoida kari paujil pipiningi Licypriya moigi ne mapaga aigasu isamak kasu wari sana jakiba mana thagalakpa viral chapa video nimise asida kono paga su pau phona ki haba nimito adugi matang da su aiga maga wari sana kiba mana aina hai tamo nangna adusu wa matam je pide ko
ꯑꯩꯅ ꯃꯥꯅ ꯉꯥꯡꯕꯗꯣ ꯑꯩꯁꯨ ꯊꯠꯂꯀꯥꯟꯗ ꯌꯦꯠꯄꯅꯦꯕ ꯃꯥ ꯍꯥꯏ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯀꯣ ꯑꯩꯅ ꯑꯩ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯐꯦꯃꯤꯂꯤ ꯑꯃꯅꯤꯅꯀꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗ ꯐꯥꯎ ꯂꯩꯌꯦꯕ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯑꯩꯅ ꯍꯥꯏ ꯅꯣꯏ ꯊꯕꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯑꯗꯨ ꯁꯣꯏꯔꯦ ꯍꯥꯏꯒꯦꯁꯨ ꯍꯥꯏꯌꯨ ꯑꯗꯨ ꯇꯧꯒꯦꯁꯨ ꯇꯧꯋꯤ ꯁꯦꯝꯗꯣꯛꯄꯤꯌꯨ ꯍꯥꯏꯌꯨ ꯈꯣꯠꯂꯨ ꯑꯗꯨꯒꯨꯝꯕꯩ ꯅꯠꯇꯕꯗ ꯂꯨꯄꯥ ꯂꯥꯛ 3 ꯍꯦꯟꯅ ꯂꯧꯈ꯭ꯔꯒ ꯄꯩꯁꯥꯁꯦ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤ ꯋꯥꯍꯩꯅꯣ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯥꯅ ꯅꯪ ꯑꯗꯨꯗ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯣꯏ ꯐꯣꯟꯁꯨ ꯄꯥꯏꯗ꯭ꯔꯒ ꯐꯣꯟꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯒ ꯑꯗꯨꯗꯤ ꯑꯩꯅ ꯊꯥꯒꯠꯀꯌꯥꯝ ꯊꯥꯒꯠꯂꯤꯅꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯃꯆꯤꯟꯃꯛꯅ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯁꯨ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯃꯥ ꯃꯁꯥꯅ ꯃꯤꯅꯝꯃꯒ ꯊꯥꯒꯠꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯀꯥꯟꯗ ꯃꯥꯅ ꯊꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯉꯦꯕꯀꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯃꯦꯟ ꯄꯥꯔꯠ ꯈꯩꯗꯨꯗ ꯍꯥꯞꯆꯔꯛꯄꯅꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯔꯦ ꯃꯌꯥꯝꯅꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯋꯥꯔꯤꯁꯦ ꯇꯥꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛꯀ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯔꯛꯇ ꯂꯩꯕꯅꯤꯅꯀꯣ ꯑꯃꯒꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯄꯥꯝꯕꯗꯤ 마기 폰 오프레 하이도 마사막 찰라가 나트라가 페이스 투 페이스 텍나라가 와리제 사나토가 하이디 로이나 잉나 지나 누시나나 레헤니 하베 타레 거 거의 와칼론다디 아나 브라더스 브라더기 누아이타보다 폰독자레 브라더기 누피기 와이제 타자레 아두가 브라더즈 도마나 와칼 누아이타고 코타바 타고도 아두가 브라더즈 미스트리미네 तसेंना हाइकांदा आइना ऑडियंस अमा ओइना वीडियो से येंकांदा खोजु नुगाइता पोय ओके अदुमा लेरे अदुगा लिसिप्रिया पपाई मतांगदसु म्यामना कमेंट दा म्याम कइकेनो हाय तसेंना हाइदे अखोदि मपान लेबने फजना खंगदे अदो हिस्ट्री जे थिगना कइकेनो म्याम लिसिप्रिया मपाई पपाई मथक ngang अदो आई हनक सतकांदा आइजु थेंगनर लाई आई लाकिली हाइदे चलमदाइदा थेंगनरोय आइजु वीडियो हापखेबन याम नुक्सी चन लिसिप्रिया बसु मरमदि अंगांग यो ओइना हिमाना तौरीबा मैम को मैम की होनारीबा खोलीबा समाज ले अदुगा अखोइगी इप्रूव असिगिदमतने याम चेंज जोंजबा अदुगा सोशल एक्टिविटीज यामना ममिंग चलबा अदुमाइना हाइदि कई हाइतारे अखोइगी आइडल ओइना लेइने हाइबा तारे को आइकॉन ओइना को अंगांगी मरतदि अदुमाइना आइजु थेंगनारे अदु मतुंगदा चुम्मी मैम कैदमतंगि हाइगे आइगी बाबानिना आइनासु मैम तौरगा आइ बाबाइ मथक्ता समाइना मैम अमका हाने पुथो हुल्लगा गांगा पोखलपगी नुगाइतबा मैम लेरमगनी लैसु लेनी हाने खल्ले हाबदिको आइसु बाबाइ मरमदा गांगते आइसु नुगारोबको आदमाइना नुगाइतब खर लेबा माले अदुजुना लिसिप्रियागी चैनल जोंका माइ पपाना आदि वीडियो हापकले अदु वीडियो मतेक जोंका ताथोसे मैम अब पोनते सार है बाय बसे अदु मा सार है की अताब पैसा कोई चप चाना पीगी पर लाम लिसिंग निफु ताई है के है कोई दुम खुदक दुम पेतोगी सार है बजु माना खंगदमिना मी कुन्ना सुक चागोबा जगह है तारे को अदु हाना मतें ख खैबदा मी कुन थांगा दुम हैयेबको हैबदु माना अदुगी डबल टाइम हैबा मतमदा मी कुन खंगना माना यानी याम्बा तामो यानी ना दुम नफुदा मा हैजले है तारे अदुना मणिपुर अहान बोंगनी सात हैबा मतमदा नुगांगी पुंग 38 दा अयुकी पुंग 12 मतुंग हौरगा 38 दादे हौरगा है तारे अहिंग लोइबा चाकसे अहिंग चाबा हाइजे मोना हान बोरंगनी कइनो हाइ कांदा मीजु वाटपा मोन एक्सपीरियंस ले मैम प्रॉब्लम कोइदा अवाब पीरे पोन मैम नदी हाइ सिंगल लोन की बिल्डिंग जे लोइ सोरे सिंगल लो हाइ कोइना दुदनी मोन फोन तौजरीजे नंग लागा हमतंग असोइबो जो सेंदोमिनाजी कोइदि खंगदे नंगना दि खंगे हामिना नंग बोरो सारामामिना नंग टाइम मिस्टी दुदा वाफुम दु तोक्रो नंगना नंगी पियम थो पैसा कोइ पीगरे नंग यानरगा मतुंगदा कोइना लुपा म खुसुम पीदबजु लेते पीदि हारगना पीदि बितो काइदन दम हाइबिरो कनामदा कोइ थबक सुरिबा जिजिक सुरिबा मिस्टी मोइ तरे सुरी को हंगबियोबा ngasi वावदा कोइना पैसा पीदबरा मोइगी न कया सागे ता हिंगन साबरा मोइदना ताना सारा पीबरा समाना पीबा हाना सुरमबजु समाने मोइना सुरमबजु समाने मोइना चेक लुपा तबदा समदा हजिकजु दम चले मैम तरे लौनै निपा लौनै अदु कोइना लुपा म कैमा ताहनबगी वाने दुदि मियोबगी तुम हाइदुक हाइजिन का रिक्वेस्ट तौनबनी अदु माना याम लाना कुसुमन पीबीदे अदु यामना victim सारगा मा ऑलरेडी कोइना मा डिलिप ता लापै मिनुक्सी दुना मा मतिंग मयाम पांगा लाए था तौत्रेसिदा ला मतुंगदा हजिक माना फोन पाइखत पिरगा याम कइनो कोन माजे लाके हरमे आई तंग ट्रांगा जैन फोन तौकान डिसेंबर की तंग ट्रा तुक मा लाके हरमे अदुगा अदुन मितुसु मा युफुन ngawi अदु कोइदा जु कॉन्फ्रेंस तारा कोन रिकॉर्ड सु मा कनो तौwi अदु मा लाके कोटकेना हाय अदु लाकिते लाक्तबदे कोइना फोन मैम त मा स्विच ऑफ तौसंगरे दु नुमितगी फोन से तौगिदुना डिसेंबर तंग ता तुकति तौबुदुना डिसेंबर डेट 29 दने बा कोइना वाइ लेक्टना एन रोमेन दजु फोन रोमेन नंगना थबक से सुनि हारगा चेक से सुनि हार सुरि कने याबा रिसीव थबक ति पाइ दे दुम हाइ माना फेसबुक थाको माइ फोन नंबर थाका पिना माना ऑर्डर जे सुम पाइसल लगा अदुम तौ लेरे
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯅ ꯃꯤ ꯑꯇꯣꯞꯄ ꯇꯧꯔ ꯁꯨꯕ ꯑꯣꯏꯔꯒꯅꯤ ꯑꯩꯒꯤꯗꯤ ꯁꯨꯗꯤ ꯏꯌꯥꯝꯕ ꯃꯥꯏ ꯑꯉꯥꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤ ꯌꯥꯒꯗ꯭ꯔꯁꯨ ꯍꯪꯉꯛꯑꯝꯃꯤ ꯑꯩꯅ ꯑꯉꯥꯡꯈꯣꯝ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯃꯥꯏ ꯃꯌꯨꯝꯗ ꯆꯠꯀꯦ ꯃꯌꯨꯝ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯣꯅ ꯔꯣꯃꯦꯟ ꯑꯩꯉꯣꯟꯗ ꯑꯦꯗ꯭ꯔꯦꯁꯁꯦ ꯄꯤꯔꯛꯑꯦ ꯎꯂꯧꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯗꯨꯒꯤ ꯍꯥꯎꯁ ꯅꯝꯕꯔ ꯑꯗꯨꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯆꯠꯀꯥꯟꯗ ꯀꯣꯡꯕꯗ ꯊꯕꯛ ꯁꯨꯏꯌꯦꯅ ꯑꯃꯨꯛ ꯍꯥꯏ ꯑꯃꯗ ꯑꯃꯨꯛ ꯁꯨꯏ ꯑꯃꯨꯛ ꯍꯥꯏ ꯃꯥꯁꯦ ꯎꯅꯕꯁꯦ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯤ ꯐꯦꯁꯕꯨꯛꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇ ꯌꯥꯗꯅ ꯃꯥꯏ ꯐꯣꯟ ꯅꯝꯕꯔꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯕꯤꯈ꯭ꯔꯦ ꯑꯝꯇꯪ ꯎꯅꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣ ꯄꯩꯁꯥꯗꯨ ꯃꯥꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯦ ꯑꯩꯅ ꯄꯩꯁꯥꯁꯦ ꯃꯥꯅ ꯑꯀꯣꯟꯕꯗ ꯏꯁꯇꯤꯃꯦꯠ ꯃꯥꯏ ꯍꯤꯡꯁꯥꯞꯁꯦ ꯂꯥꯛꯅꯤꯒ 50,000 ꯇꯥꯏꯌꯦꯅ ꯊꯥꯔꯛꯄ ꯑꯩꯉꯣꯟꯗꯒꯤ ꯑꯦꯗꯚꯥꯟꯁ 50,000 ꯂꯧꯈꯤꯕ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯃꯥꯅ ꯆꯦꯡ ꯆꯥꯛ ꯈꯔ ꯂꯩꯅꯕꯅꯦꯅꯀꯣ ꯑꯗꯨꯁꯨ ꯃꯥꯅ ꯄꯩꯁꯥ ꯑꯝꯇ ꯌꯦꯟꯊꯣꯛꯑꯝꯗꯦ ꯂꯨꯄꯥ 1,000 ꯈꯔ ꯄꯤ 500 ꯈꯔ ꯄꯤ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯑꯌꯥꯝꯕ ꯃꯥꯅ ꯄꯥꯏ ꯃꯥꯅ ꯑꯗꯨꯒ ꯃꯥꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯊꯕꯛ ꯁꯨꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯆꯦꯛ ꯆꯜꯂꯣꯅ ꯍꯥꯏꯔꯨꯕꯗ ꯆꯦꯛꯁꯨ ꯆꯟꯕ ꯍꯩꯇꯦ ꯑꯩꯈꯣꯏꯅ ꯑꯁ ꯅꯣꯏ ꯕꯣꯔꯣꯅꯦꯅ ꯆꯦꯛꯄꯨ ꯆꯟ ꯍꯩꯇꯦꯅ ꯃꯤ ꯑꯇꯣꯞꯄ ꯁꯨꯝ ꯂꯝꯕꯤ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯦꯟꯅꯔꯕ ꯏꯅꯥꯎꯄꯥꯁꯤꯡꯅꯒ ꯍꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯇꯥꯏꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯐꯦꯕꯋꯥꯔꯤ 14ꯁꯦ ꯁꯪꯒꯥꯕꯅ ꯂꯩꯕꯅꯦꯕ ꯄꯣꯠꯁꯦ ꯅꯦꯛꯁ ꯃꯟꯁꯦ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯂꯣꯏꯊꯣꯔꯦ ꯃꯤꯒꯤ ꯂꯨꯍꯣꯡ ꯅꯪꯅꯕ ꯁꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯕꯤꯜꯗꯤꯡ ꯁꯤꯡꯍꯟꯁꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗꯣꯛꯎꯕꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯗꯕ ꯑꯗꯨꯅ ꯃꯥꯁꯦ ꯑꯃꯨꯛꯇꯪ ꯐꯣꯟ ꯄꯥꯏꯕꯤꯔꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯝꯃꯤꯟꯅꯔꯒ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯅꯤ ꯈꯤꯇꯪ ꯑꯁꯣꯏꯕꯁꯤꯅ ꯀꯃꯥꯏꯅ ꯃꯦꯟꯕ ꯌꯥꯅꯤ ꯑꯗꯩ 1/5-10 ꯊꯥꯏꯒ ꯍꯥꯏꯁꯦ 1/5-10 ꯊꯥꯏꯁꯦ 1/5-10 ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯁꯥ ꯅꯥꯟꯅ ꯑꯩꯈꯣꯏ ꯁꯤꯃꯦꯟ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯐꯖꯅ ꯍꯥꯞꯇꯣꯏꯅꯤꯗꯅ ꯆꯦꯛ ꯃꯈꯥꯗ ꯆꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯁ ꯆꯜꯂꯒ ꯊꯥꯔꯤꯕ 1/5-10ꯁꯦ ꯆꯦꯛꯁꯦ ꯎꯕꯤꯅꯦꯕ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯂꯥꯛꯑ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯥꯅ ꯊꯥꯔꯝꯕ 1/5-10ꯁꯦ ꯀꯃꯥꯏꯅ ꯊꯥꯒꯦꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯀꯩꯝꯇ ꯊꯥꯗꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗ ꯄꯩꯁा ꯂꯣꯏ ꯃꯥꯡꯉꯦꯀꯣ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯂꯣꯏ ꯍꯟꯗ ꯌꯥꯗ꯭ꯔꯦꯕꯒꯤ ꯐꯤꯕꯝꯅꯤ ꯂꯣꯏ ꯍꯟꯁꯨ ꯍꯜꯂꯤ ꯍꯧꯖꯤꯛ ꯑꯗꯩ ꯆꯦꯛ ꯆꯠꯂꯦ ꯂꯥꯟꯅ ꯆꯟꯁꯤꯜꯂꯝꯕ ꯃꯤꯒꯤ ꯄ꯭ꯂꯁꯇꯔ ꯇꯧꯕꯒꯤ ꯃꯆꯦꯠ ꯈꯥꯡꯒꯗꯕ ꯈꯥꯝꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯒꯤ ꯌꯦꯡꯉꯣ ꯑꯗꯨ ꯃꯤꯒꯤ ꯁꯥꯠ ꯍꯩꯕꯒꯤ ꯑꯗꯨꯗ ꯄ꯭ꯂꯥꯏ ꯏꯟꯆꯤ 1.5 ꯌꯣꯄꯤ ꯊꯥꯕ ꯌꯥꯕꯗ ꯏꯟꯆꯤ 3.5 ꯌꯣꯄꯤꯁꯦ ꯀꯤꯂꯣ 9 ꯊꯥꯖꯤꯜꯂꯝꯗꯅ ꯎꯕꯥꯛ ꯐꯛ ꯌꯥꯗꯗꯅ ꯃꯤꯒꯤ ꯐꯥꯔꯃꯔꯒꯤ ꯋꯥꯏꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯒꯗꯣ ꯑꯁ ꯈꯪꯗꯦ ꯄꯩꯁꯥ ꯍꯥꯞꯄꯨ ꯀꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟ ꯃꯌꯥꯝ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯅꯤ ꯃꯥꯅ ꯐꯣꯟꯁꯦ ꯄꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯗ ꯏꯌꯥꯝꯕ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯅꯤꯁꯦ ꯑꯁꯣꯏꯕꯗꯨꯁꯨ ꯃꯥ ꯈꯪꯉꯗꯤ ꯃꯥ ꯑꯦꯛꯁꯄꯤꯔꯦꯟꯁ ꯑꯣꯏꯖꯍꯧꯅꯤ ꯑꯗꯨꯒ ꯁꯣꯏꯔꯤꯗꯨꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠ 2-3 ꯀꯃꯥꯏꯅ ꯇꯧꯔ ꯁꯦꯝꯗꯣꯛꯄ ꯌꯥꯅꯤ ꯌꯣꯠ ꯍꯥꯞꯄꯧꯗꯨꯅ ꯀꯃꯥꯏꯅ ꯍꯥꯞꯁꯤꯒꯦ ꯀꯩꯔꯥꯛ ꯁꯣꯏꯕꯗꯨꯅ ꯀꯃꯥꯏꯅ ꯊꯨꯒꯥꯏꯁꯤꯒꯦ ꯇꯥꯟꯅꯖꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯀooperation ꯄꯤꯗꯕ ꯍꯥꯏꯗꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯁꯦ ꯎꯄꯥꯏ ꯑꯣꯏꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯏ ꯃꯦꯁꯦꯖ ꯄꯥꯔꯝꯃꯤ ꯗꯦꯠ 16ꯗꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯊꯥꯗꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏ ꯃꯉꯣꯟꯗ ꯑꯗꯨ ꯎꯄꯥꯏ ꯇꯧꯏ ꯑꯩꯈꯣꯏꯁꯦ ꯗꯦꯠ 29ꯗ ꯂꯤꯁꯤꯄꯤꯌꯥꯒꯤ ꯊꯕꯛꯁꯨ ꯑꯣꯏꯕꯅꯤꯅ ꯂꯤꯁꯤꯄꯤꯌꯥ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯗꯣꯛꯄꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯁꯥꯟꯅꯕ ꯃꯥꯏ ꯈꯨꯠꯁꯨꯃꯟ ꯄꯤꯗꯕ ꯀꯩꯝ ꯂꯩꯇꯦ ꯃꯥꯒꯤ ꯑꯩꯅ ꯄꯤꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯧꯈꯤꯕꯗ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩ ꯀꯅꯔꯖꯤ ꯀꯅꯥꯅꯣ ꯃꯌꯥꯝ ꯂꯣꯏ ꯈꯪꯅ ꯂꯩꯕꯅꯤ ꯐꯩ ꯐꯠꯇꯦ ꯑꯩꯅ ꯖꯁ ꯇꯧꯗꯧ ꯅꯠꯇꯦ ꯄꯕ꯭ꯂꯤꯛꯅ ꯂꯣꯏ ꯈꯪꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯐꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯏꯄꯛꯇ ꯄꯛꯆꯔꯗꯕꯅꯤ ꯍꯥꯏꯕꯗꯀꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯂꯤꯁꯤꯄꯤꯌꯥꯅ ꯉꯁꯤꯐꯥꯎꯗ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦꯕ ꯃꯌꯥꯝꯒꯤ ꯖꯤꯄꯦꯗꯩ ꯄꯩꯁꯥ ꯈꯥꯏꯌꯦ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯨꯄꯥ ꯑꯃ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕꯣ ꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯔꯛꯎꯕ ꯏꯆꯥꯅꯨꯄꯤꯗ ꯇꯥꯏꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩꯁꯦ ꯅꯣꯏꯅ ꯃꯌꯥꯝꯅ ꯍꯥꯠꯀꯦ ꯍꯥꯞꯄꯤꯌꯨ ꯃꯌꯥꯝ ꯑꯄꯥꯝꯕ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯤꯌꯣꯕ ꯑꯩ ꯍꯔꯥꯎꯅ ꯑꯗꯨꯝ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯅꯤ ꯏꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯩ ꯒꯣꯔꯃꯦꯟ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯩ ꯃꯔꯛꯁꯤꯗ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯃꯇꯤꯛ ꯋꯥꯅ ꯑꯩꯈꯣꯏꯅ ꯏꯟꯚꯣꯜꯞ ꯇꯧꯖꯔꯒ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯩꯈꯣꯏꯁꯦ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤꯗ ꯂꯩꯔꯒꯁꯨ ꯑꯃꯗ ꯂꯩꯔꯒꯁꯨ ꯂꯤꯁꯤꯄꯤꯌꯥꯗ ꯐꯣꯔꯦꯟ ꯂꯩꯔꯒꯁꯨ ꯃꯥꯏ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯃꯌꯥꯝ ꯄ꯭ꯔꯦꯁꯔ ꯂꯥꯛꯏꯅꯤ ꯅꯪ ꯀꯨꯀꯤꯅꯁꯨ ꯃꯤ ꯅꯣꯏ ꯀꯩꯅꯣ ꯇꯧ ꯁꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯌꯥꯎꯒꯅꯨ ꯁꯤꯁꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯒꯤ ꯑꯒꯦꯟꯁꯇ ꯑꯗꯨꯝ ꯉꯥꯡꯉꯤꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕꯁꯦ ꯈꯤꯇꯪ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯐꯪꯅꯕ ꯈꯣꯠꯅꯕꯅ ꯃꯌꯥꯝꯅꯁꯨ ꯎꯕꯤꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯑꯗꯣ ꯗ꯭ꯔꯣꯟ ꯂꯩꯕꯒꯤ ꯃꯇꯥꯡꯗꯁꯨ ꯐꯟ ꯔꯥꯏꯁ ꯇꯧꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯗ꯭ꯔꯣꯟ ꯑꯃ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯗ꯭ꯔꯣꯟ ꯀꯌꯥ ꯂꯩꯈꯤꯒꯦꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯕ꯭ꯔꯕ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛ ꯊꯥꯒꯠꯄ ꯌꯥꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯅꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯊꯥꯒꯠꯇꯗꯤ ꯌꯥꯗꯕ꯭ꯔꯥ ꯕꯦꯡ ꯁ꯭ꯇꯦꯠꯃꯦꯟ ꯈꯪꯕ ꯂꯩꯔꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯦꯡꯕꯤꯕ ꯌꯥꯏꯑꯕ ꯆꯤꯡꯅꯕ ꯂꯩꯔꯒꯁꯨ ꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤꯗ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯤꯁꯤꯄꯤꯌꯥꯅ ꯐꯟ ꯔꯥꯏꯁ ꯇꯧꯔꯒ ꯗ꯭ꯔꯣꯟ ꯂꯩ ꯀꯨꯀꯤ ꯍꯥꯜꯂꯦꯅ ꯃꯣꯏꯅ ꯄꯦꯇꯤꯁꯟ ꯐꯥꯏꯜ ꯇꯧꯁꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅꯕ ꯕꯦꯡ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛ ꯊꯥꯒꯠꯀꯗ꯭ꯔꯕ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯅꯕꯅꯦ ꯍꯥꯏꯗꯅ ꯁꯤꯗ ꯃꯥꯏ ꯄꯄꯥꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯔꯦ ꯃꯥꯅ ꯍꯥꯏꯁꯦ ꯌꯦꯁ ꯐꯥꯗꯔ ꯍꯥꯏꯁꯤꯗꯤ ꯕꯦꯛꯕꯣꯟꯅꯦ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯅ ꯆꯨꯝꯃꯤ ꯑꯗꯨꯅ ꯑꯗꯩꯗꯤ ꯃꯥꯅꯁꯨ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯩꯉꯣꯟꯗꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯁꯦꯌꯔ ꯇꯧꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯤꯞꯂꯤ ꯆꯪꯕꯗ ꯑꯗꯩꯗꯤ ꯄꯣꯠꯁꯦ ꯁꯣꯟꯗꯒꯤ ꯑꯃꯨꯛ ꯁꯣꯟꯗꯒꯤ ꯄꯣꯠꯁꯦ ꯏꯁꯨꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯊꯣꯛꯑꯦꯀꯣ
aduga adum nungainadabase adum hengatle aduga potse akhoi social media da akhoi masena adum akhoi comment gai positive lakpa yawi negative lakpa yawi potse nungainadre bako adugi matungdani masi matang siga adugi matungdani ichen Licypriya gi 100k subscriber obagi magi silver play button phange. First of all, congratulations ichen Licypriya nang 100k subscriber phangbagi harawe aina jo congratulations tawjari adu matungda nang video do ai hojik myam do share tawrok ko nang wakhanda kai le do ai YouTube channel je Licypriya Kangujam gi channel je 1 lakh subscribers yaure 100k subscribers yaure adu yobani na myam nan ju kham gani YouTube na asigi channel gi mi jida moi YouTube ki silver button silver award pj stalai re myam adu do ai je yaure e adu do myam puning mina je hantu rang na han myam na ga viral chat pa yam ai je thi na ngang na bado ai gi maramda ai loi khanga jane ai loi uye myam ki comments ke ka do adu bu ai ga su khan bi de da ai yam hainingai le ai myam hai be ai adu bu le maroi na hai ta bane I do busy person ne hai tare I follow my own principles I'm a child I stay as a child adudi myam let's continue any which ways let's open our silver play button myam ying winner jeko adugo myam ai kainom ta haijoninge kainom ta add on tomninge ko si jida si matang jida myam na khangani akhoi gi Manipur ga power myam na ga am pamjaba YouTube channel do hai tare ai gi maram da jo adum thagalai yam viral loigi hai tare myam na kham gani adu to aina haining je moina na one sided interview khadang nak tabi the two sided both side interview lor madina I am appreciate to biga do bane I would have appreciated it I would one missed call to one phone call bo pibira maba I am harawa do bane adu bu tawdre dana kasukai de dai kasu khan bi de adu do myam I give one advice je both side che listen to do bane interview wagira wangang wagira ani mak cycle oi logo da bane any issue wagira in range of various of issues adu to dripo hui Manipur je chakhut pangam moi mang do chat pangam moi adu gi myam adu to biyo I do myam adu to dripo ai gi sate gi ju aina si haije je ai jo to pa ga sut to bangam maro aduga myam aina khogi imale bak Manipur gi damakta aina aigi sincerely thabak to bado aina myam angamba thabak to bado myam na ju yam satisfied or jabani na sauba oi bani na aije tokchara ge na khali khogi Manipur gi damakta aina aigi activism aigi world gi damakta na thabak to je adu ju oina continue to jarage adugi Manipur gi thabak am to jara roge adugi tokchara ge adugi myam na waro biganu sauboi biganu aina egi waje aina haike adu do mya egi haning ba waje si khatang ni si video ji ma thadorok pada mana khoi gi habati Manipur gi bada ma ki thang nungai ta pok pagi mung da ngange ko habati ai ju adoi gi haide samna habada ai papa da sumaina hairaga si hairabani ana a ju nungai ta badi soidana pok pani bago adu pok pada gi di masu mateng da dwaina tawra roi hana nungai ta mung da haire adamaina taroi da bakaya tabse nungaite aduna aina haining badi chan positive khandok na siloina mak aduga tawri bai chan gi goal dudi aduduna ichan na takpi duni myam da hai tare ko ai ichan na tawbuduna aduduna ne ado ichan adamaina maning hangada bana te ichan adum mayam gi ni khala tawbi gi ne adum tawbi ra satpiu adamaina haidi wakhan adamaina khoi masen da khoi meite haba khoi maite haba loop se masi yamna jamba natte ba aduna akhoi gi social influencer adu social media da mapan da leiba khoi myam de loi punsil laga akhoi ja ta sil laga akhoi angam thakta akhoi gi mateng se tawna da ba ja da ba matang ni ba ana akhoi masen nungai na da ba pamde aduga khoi papai matang da adamaina myam na haba nungai moina khalle aduga ai somna haragana akhoi gi RK production ni matang da so ichan haiba da chumme adu RK production ni manak da so mi dona nang ichan ni post to phangba de mauna khara problem create of de nungai ta ba dai ai busam ta puthok pi wana city hai di kai hai ta ichan ai channel amam gi isa gi duty ni hai ta ko responsibility ni oh ma gi su samai nungai ta ba le na adu dei du mauna direct support tawraga RK production na haiba natte adu
ꯅꯨꯡꯉꯥꯏꯇꯕ ꯁꯥꯏꯠ ꯑꯃ ꯄꯥꯔꯠ ꯑꯃ ꯊꯝꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯅꯨꯡꯁꯤꯅꯁꯤ ꯃꯁꯤ ꯃꯇꯪ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩ ꯀꯅꯥꯝꯇ ꯁꯞꯄꯣꯔꯠꯇ ꯂꯦꯞꯄ ꯅꯠꯇꯦ ꯕꯤꯀꯣꯁ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯑꯃꯐꯥꯎ ꯂꯦꯞꯅꯕ ꯌꯥꯗꯦ ꯑꯗꯨꯒ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯨꯠ ꯁꯝꯃꯒ ꯑꯩꯈꯣꯏ ꯌꯥꯝ ꯃꯇꯦꯡ ꯇꯧꯅꯈꯤꯒꯗꯕ ꯋꯥꯠꯂꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯤꯕꯝ ꯇꯥꯗ꯭ꯔꯤ ꯁꯤ ꯃꯇꯥꯡꯁꯤꯒ ꯑꯩꯈꯣꯏꯅ ꯈꯨꯠ ꯁꯝꯅꯕ ꯊꯥꯗꯣꯛꯑꯒ ꯏꯝꯄ꯭ꯔꯨꯞꯀꯤꯗꯃꯛꯇꯅ ꯈꯟꯕ ꯊꯥꯗꯣꯛꯑꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯒꯣꯜꯁꯦ ꯋꯥꯈꯜ ꯇꯣꯉꯥꯟꯕ ꯇꯥꯏ ꯑꯗꯨꯅ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯂꯥꯛꯀꯦꯔꯥ ꯑꯃ ꯂꯥꯛꯀꯦꯔꯥ ꯀꯔꯤꯝ ꯈꯟꯕꯤꯒꯅꯣ ꯍꯥꯏꯕꯗꯤ ꯏꯆꯟꯕꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯩꯗꯤ ꯄꯄꯥꯒꯤꯁꯨ ꯍꯥꯟꯅ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯃꯌꯥꯝꯅ ꯑꯗꯨꯗꯣ ꯑꯃꯨꯛꯀ ꯄꯨꯊꯣꯛꯄꯅꯤ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯅꯣꯏ ꯄꯄꯥꯕꯨꯁꯨ ꯑꯗꯨꯅ ꯁꯤꯗꯤ ꯖꯁ ꯃꯤ ꯍꯥꯏꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯂꯥꯛꯀꯅꯤ ꯄꯣꯖꯤꯇꯤꯚ ꯂꯥꯛꯀꯅꯤ ꯕꯠ ꯑꯗꯨꯝ ꯀꯥ ꯂꯩ ꯇꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯩꯁꯤꯒ ꯑꯣꯟꯂꯤ ꯄꯣꯖꯤꯇꯤꯚ ꯈꯛꯇ ꯂꯥꯛꯇꯣꯏ ꯅꯠꯇꯦ ꯃꯇꯝꯗꯪ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯋꯥꯔꯧꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅꯅꯤ ꯏꯆꯟ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯍꯥꯏꯗꯤ ꯍꯟꯗꯛꯇꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯥꯟꯗ ꯑꯩ ꯇꯧꯔꯔꯣꯏ ꯀꯥꯏꯅ ꯋꯥꯈꯜꯗ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯔꯧꯅꯕ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯂꯩꯅꯒꯅꯤ ꯕꯠ ꯅꯣ ꯋꯥꯟ ꯏꯁ ꯄꯔꯐꯦꯛ ꯑꯩ ꯄꯔꯐꯦꯛ ꯅꯠꯇꯦ ꯀꯅꯥꯝꯇ ꯄꯔꯐꯦꯛ ꯅꯠꯇꯦ 100% ꯀꯅꯥꯝꯇ 100% ꯄꯔꯐꯦꯛ ꯑꯣꯏꯗꯤ ꯏꯁꯣꯔ ꯂꯥꯏ ꯇꯥꯔꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯂꯣꯏꯅꯃꯛ ꯈꯤꯇꯪ ꯈꯔ ꯁꯣꯏꯅꯒꯅꯤ ꯑꯗꯨ ꯁꯣꯏꯅꯕꯗꯨꯅꯤ ꯍꯥꯏꯅ ꯁꯥꯎꯅꯕ ꯌꯥꯗꯦ ꯂꯣꯏꯅꯃꯛ ꯄꯔꯐꯦꯛ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯍꯇꯛ ꯂꯥꯏ ꯍꯇꯛꯇ ꯐꯥꯎꯗ ꯃꯣꯏꯗꯤ ꯐꯥꯎ ꯁꯣꯏꯔꯛꯏ ꯑꯗꯨ ꯄꯔꯐꯦꯛ ꯍꯥꯏꯕ ꯄꯣꯠꯁꯤꯃꯗꯤ ꯌꯥꯔꯣꯏ ꯄꯔꯐꯦꯛ ꯑꯣꯏꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯤꯇꯪ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯔꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅꯤ ꯃꯦꯝ ꯑꯩ ꯊꯑꯣꯏꯅ ꯏꯆꯟꯒꯤ ꯃꯇꯥꯡꯁꯦ ꯚꯤꯗꯤꯑꯣꯗ ꯁꯦꯝꯒꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯆꯦꯅꯦꯜꯁꯦ ꯑꯥꯔ ꯄ꯭ꯔꯣꯗꯛꯁꯟ ꯆꯦꯅꯦꯜꯗꯁꯨ ꯁꯨꯃꯥꯏꯅ ꯍꯦꯜꯞ ꯅꯤꯔꯒ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯒꯗꯤ ꯃꯥꯁꯨ ꯍꯥꯞꯄꯤꯕ ꯇꯥꯅꯤ ꯑꯗꯨꯅ ꯋꯥꯔꯧꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯅꯗꯦꯅ ꯈꯜꯂꯦ ꯁꯣ ꯁꯤ ꯃꯇꯥꯡ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯅꯦꯒꯦꯇꯤꯚ ꯍꯥꯏꯞ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯗ ꯄꯤꯅꯔꯣꯏꯁꯤ ꯃꯔꯝꯗꯤ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯗꯩꯁꯤꯒ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯑꯃꯐꯥꯎ ꯄꯤꯅꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯐꯨꯞꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤꯅ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯊꯤꯅ ꯏꯅꯩ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯑꯩꯈꯣꯏ ꯃꯁꯦꯟꯗꯇ ꯇꯧ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄꯈꯩꯗꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯨꯀꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯨꯀꯤ ꯃꯣꯏꯒꯤꯅꯦ ꯕꯦꯠ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯑꯃꯐꯥꯎ ꯎꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤꯅꯦ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟ ꯕꯦꯠ ꯀꯣꯃꯦꯟ ꯑꯗꯨꯝ ꯎꯕꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯁꯥ ꯍꯥꯟꯅ ꯊꯤꯛ ꯇꯧꯕ ꯍꯣꯠꯅꯁꯤ ꯏꯁꯥ ꯍꯥꯟꯅ ꯐꯔꯒꯇ ꯃꯌꯥꯝ ꯁꯃꯥꯖ ꯐꯔꯛꯇꯣꯏꯅꯤ ꯃꯤꯕꯨ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ ꯏꯁꯥꯗꯤ ꯍꯥꯟꯅ ꯍꯧꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯅ ꯂꯣꯏꯐꯥꯎ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯃꯦꯝ